Akashvani Imphal Ngangbam Nganthoi na pau pajari ahanbada maruoiba pau Griha Mantri Govindas Konthaujamna hairi Tronglawbida bom pokhaibada angang ani lekhidaba thaudo aduda senabasing masak khangdoknaba hotnabada miyamna mateng pangbiyu Tronglawbigi thaudokpu yaningdaba phongdoktuna ngasi tampaki tongan tonganba mafamsingda miyamna lambi thingduna khongjang changsinkhre Congress lusingba Okram Ibobina hairi Raija sigi tongan tonganba mafamsingda pamdaba thaudok kya thokliba asida paliba sarkarna hakchina lawbagi tangai fadaba lei Nongju tha laktringaida concrete pavement thaduna lambi sembagi thabak loisinaba Mukhyamantri Yumnam Khemsana Sabhapati oiduna mifam pangthokre amasung BJP lusingba Samrat Chaudhary ngasi Bihar gi anoba Mukhyamantri oina wasak lawkhre Griha Mantri Govindas Konthaujamna hairi Tronglawbida bom pokhaibada angang ani lekhidaba thaudo aduda senabasing masak khangdoknaba hotnabada miyamna mateng pangbiyu Hingsagi thabak chathabagi mahutta laibak thiba thaudok adu matungda amuk hana thoktanaba sarkarna paikhalakpa thabak khudingmakta apanba pibiganu Imphal gi Mantri Pukhrida leiba New Secretariat Complex ta ngasi paummisingda wangangbada mantri na hai Bisnupur jila gi ningthaukhong amadi thinunggaida ngarang thokhiba laibak thiba thaudok adu miyamga security force ka bhab tanadabadagi thokibani Raja Sarkarna Security Force ta lamdam asidagi nisa amadi khulai lalonbasingda ahenba milyeng changnaba haikhibaga iroinana Security Force ta ngarang airport tagi brown sugar ni chingnaba polamsingga loinana miyoi ama phakhi miyoi aduna haidorakpadagi Assam Rifles ki kangbuna fizam setuna kwakta da makhata na nisagi polam amadi khulai phaba satpada pau phaunaba watpadagi thaudok adu thokhibani Mantri na hai miyamna sapchaba wafam khangdana irang sagatpa amadi hingsagi oiba thabak tawbiganu Ngarangi thaudok aduda miyamna Assam Rifles ki kangbu ama phajinduna thamki adubu mafam adugi naharol singi matengga loinana Manipur Police Commando na makhoibu mafam adudagi puthorakhi miyamna mulhoba nongmai nipan su police na lokhatle mangna hai Thokriba tang tarit ki thodok sida thamoi sokpa yamna pikliba angang ani matau karam leihidrabano adugum loba tamthiraba miyoi kangbu sing ado phana nabagi yam kanna akoina changsilliba matam asi athu matamda masak khangdokpa ngamnanaba sarkarna honaba sida praja singna mateng pangbiu hingsa gi thabak thadokpiu haiduna akoi taruk Bisnupur district ki leijariba MLA akoina Bisnupur district ki praja da appeal tawjari amasung Manipur ki praja da akoi punamak khanare haraga tawgodoba tung khoibagi oiba asiguma thodok ase mu hanna thoktarnaba tanaminasi hingsa gi thabak lepiu Tronglawbigi thaudokpu yaningdaba phongdoktuna ngasi tampaki tongan tonganba mafamsingda miyamna lambi thingduna khongjang changsinkhre Imphal East jila gi manung chanba tongan tonganba mafamsing maru oina ayangpali lambi gi nak yatha leiba miyamna lambi thingduna khongjang changsinki khongjang asina maram oiraga achat awak tawriba singda chawna khudongchadaba pikhi Imphal West jila gi lamsang yauna tongan tonganba mafamsingda miyamna wakat mifam phamduna Tronglawbi thaudokpu yaningdaba phongdokhi Athuba matamda chenabasing matik chaba sairakpiyu haina mari lenabasingda taksinki Bisnupur jila gi mafam kyada su miyamna lambi thingduna khongjang changsinki Jiri United Committee na sinduna Jiri Bamgi Babu Parada Tronglawbi thaudok yaningdaba phongbagi wakat mifam pangthokre miyoi cha kyana saruk yakhiba wakat mifam aduda military crackdown tawgadabani state force sing maningtamna thabak tawhangadabani Santi amasung achumba pami haibana singba placard kaya paikhi Imphal Airport asi mayai ka bachinjak puthok pusin tawbagi mafam ama oirabra haina hanagi Mukhyamantri Nongthamam Biren Singna hangli social media da thagatpa warol amada mahangna hai ngarang CISF Assam Rifles amasung Manipur Police ki apunba team amana Imphal Airport tagi brown sugar ni haina chingnaba polam kilogram 3 hena phakhi loinana Bisnupur jila gi kwakta khuman thongkhongdagi miyoi amasu phakhi madugi mamangda sahi asigi February 19 su security force na mafamdudagi heroin kilogram 3 hena phakhi amasung Madhya Pradesh ki miyoi ani makhoina flight tonglamdaida phakhi Sri Biren hai asigumba polam sing phariba asigidamak security force bu thagatpham thoi adubu airport asida hanjin hanjin mayai ka bachinjak sing narol da puthoknaba honariba si khudakta mapung phana thijinpham thoi Thabaktagi pothakraba IAS officer M. Joy Singbu Raja Sigi Election Commissioner oina phampunaba ngasi sarkarna order ama thokre Raja Sarkar gi law amadi legislative affairs vibhagna thokpa order amagi matung ina Sangvidhan gi article 243 K gi matung ina Sri Joybu saliba sahi asigi December 18 phawba pham asi pairagani hairi paugi marak thatna break ama
Iche, nang pao mo tara po, yan mga pao ma. Kaidorogi mi tumo nang bo. Ho, nang Rest of company kang bro, Rest of. Khangi kaidorogi Delhi da base over company Rest of mattress ki do kadobai khangui du. Rest of company gi ne, sahi kun mga subagi haibadi silver jubilee gi oina mi am da choba discount ama piri haibisi nang taja bro. Haima, tadri ne du dia. To ai haige ba se me gi tang ama dagi na tang kunthra ma thoi phau se tha ma chupna miyam da mattress haibadi ne company sigi mompak laibada amuk to tokidri ba mom da ne discount mayam ma piri ye adu sune sahi tare tagi sahi kun phau ba warranty pi ba mompak makta Adudi kadai dei lai dui ba. Kadai de noi mi ai bu chatningi mi. O salam owang laikai sangai thel road sagolban mabudong mantri laikai de leiba pena store da satlaga leidoi ba Adudi ai lambi thoe chatle tomba. Rest of mattress miyam ne hena khangbire hippada hakchang da yamna comfortable oiba mompak ni silver jubilee gi offer sing asi adom su soidana lobi ho ngasimak lengsin biraksi pena store tabiriba paw ase akasbani imphal dagini Congress luchingba okram ibobina hairi Rajya sigi tongan tongan ba mafam singda pamdaba thodok kya thokliba sida paliba sarkar na hakchina lawbagi tangai fadaba lei ngasi Manipur Pradesh Congress Committee gi mihut kangbu amaga Rajyapal Ajay Kumar Bhalaga Lok Bhavan da unaduna dol asigi maikaidagi memorandum ama pisinba loiraba matungda pawmisingda wangang bada Sri Ibobina hai tonglawbida thokiba thodok adu thamoi sokningai oi adubu bom pokhaiduna angang ani lekhitabagi paw phangbaga security force singna mikupna homsingna leiramlabadi CRPF na nongmai kapada miyoi ahum lekhidabagi thodok adu thoklamdaba yai amaromda ngarang ningthaukhong amadi thinunggaida thokiba thodok adu paw phawna bawatpadagi thokibani haiba wafam asi taraina loba yaroi santi raksagi thabak asi Rajya Sarkar gi mathauni thokliba thodok khudingmakki daita Rajya Sarkar na pufam thoi haiki unaba aduda Rajyapal nasu Kendra Sarkar ga paw phawna duna Rajya sigi hauji oiriba phibam asi phagalaknaba paikhatpa yaba thabak paikhatkani haina su Rajyapal na thajaba pirakhi hairi Sri Ibobina hai Tronglawbida thokiba laibak thiba thodoksiggi matungda khoi honorable chief minister gi bangloda all political party gi meeting tore khoi ju invite taroktra manipur ba hujik laiba situation sidaida suggestion khara tawjarame adubu hujik manipur gi day by day social laiba mayam puna maksing se karino khoi manipur sibu tawriba fibam se atopa state amada tawba taragadi sumai tawdra tawgadra aduna khoi bharat ki president da bharat ki prime minister da Home Minister da state sida leiba phibam che karam matamda normalcy laknana ba haidna koi memorandum pibani Nongjutha laktringai da concrete pavement thaduna lambi sembagi thabak loisinabagi pandam da ngasi Mukhyamantri Yumnam Khemchana Sabhapati oiduna mahaki secretariat ta mifam am pangthokre mifam aduda rajya gi tongan tongan ba MLA sing loinana lambi sembagi thabak pairiba mari leinaba bibhag sing gi official sing saruk yakhi Rajya sigi tongan tongan ba Vidhan Sabha Kendra singda haujik paikhatliba lambi sembagi thabak kadai phawba khumang chausilabage haibadu mifam aduda puthokduna khanakhi social media da thagatpa warol amada Mukhyamantri na hai thabak kharadi loisinba yaba tangkak yauduna miyamgi sathok chasinda su khudong chahanba ngamle mangna hai selthumgi thabak thoram hena mapangal kankhat hanabagi damak infrastructure semgatpa haibasi yamna maru oi masina Manipurda lalol itik tawbada pungning thawakani amasong Rajya sinba thungna punna saukhatminabada khumang sauksingani amaromda kangsupki tongan tongan ba mafam singdagi lanjena duna relief camp ta leiriba IDP singa ngasi Mukhyamantri Yumnam Khemchanga mahaki secretariat ta unaduna wari sakhre nongmada changdaba yadraba polam sing ningthina phanghanba yauna IDP singna thamlakhiba wakat singda sarkar na mityeng thamduna thabak paikhatkani haina social media da thagalakpa warol amada Mukhyamantri na phongdokhi mangna hai Deputy Commissioner da Hiramasi gimtang da khanghanduna miyamna thengnariba khudongchadaba sing kokhanaba makhoigi phangpham thokpa sing matam chana phanghanaba khanghanki Kendra gi Griha Rajya Mantri B Sanjay Kumar na hairi ain kaina leisiliba mirebak masa sing khandoktuna makhoibu masa masa gi lebak ta thindoknaba honaba haibasi leptana chathariba ain gi oiba thabakni Lok Sabha MP Angomsa Bimol Akoijamna Griha Rajya Mantri da iba warol amagi pakhumda Sri Sanjay Kumar na hai Immigration and Foreigners Act 2015 na ain kaina leiba miyoi sing khangdoknaba Kendra Sarkar da sakti piri masigi sumathakta makhoigi sathok chasin tawba thengba amasung lebak sida ain kaina leisiliba miyoi sing masa masagi maramda thindokhinaba sakti adu Manipur yauna atai rajya amasung Union Territory pumnamakta piri
Kendra Sarkarna matam-matamgi oina Rajya Sarkar amasung Union Territory pumnamakta ain kaina sanglakpa miyoisingi mathakta thabak laukhanaba khanghanduna lakli haikhi. Rajya sida nungju tha laktringegi mangoinana District Disaster Management Authority DDMA Senapati gi oiba mifam ama Jila asigi Deputy Commissioner amasung DDMA gi Chairperson oiriba Mamoni Dole na Sabapati oiduna pangthokre. Tha asigi mapandagi hauraga numit mangani chupna pangthokhiba mifam aduna Jila aduda nungju tha lakpa matamda thengnagadaba khudongchadaba sing matau karamna matam chana ngakthokani haibagi matangda kupna khanakhi. Mifam aduda DDMA Senapati gi Chairperson na nungju thaga mari lenaba khudongchadaba sing athoba matamda ngakthoknaba amadi masiga mari lenaba thabak thoram sing mangjauna na sem sanaba mari lenaba PWD PMJSY NHIDCL na chingba department ki official sing da khanghanki. Makhoida National Highway gi nagyetta leiba iram nala sing athuba matamda sengdokpaga loinana lambi da leiriba pothole sing semjinaba paktak pikhi. Jila asida phawriba National Highway ga naknana leiba SDO sing da matam chana lambi sing yengchinbaga loinana lambi da lam khopsilakpa singsu takthoknaba khanghanki. Mifam aduda tongan ba department singi mihut singsu saruk yakhi. Sandel Jila gi Sarangching Khulenda sa sanda naganba foot and mouth disease ki matangda miyambu bhab tahanaba nongmagi oiba thorom ama ngasi pangthokre. Thorom adu National Animal Disease Control Program gi makhada District Veterinary Office Sandel na sinbani. Manipur Vidhan Sabha gi hanagi adaksa Dr. Maniruddin Sheikh na lekhidabada Manipur Vidhan Sabha gi adaksa Thoksom Saitabarta Singh na awaba phongdokli. Warola mada Sri Saitabarta na hai lusingba sina lekhidaba si Manipur gi oina mentionba ngamlaroidaba mangjaba amani. Manipur People's Party MPP gi Khangabok Committee gi President oiramba Moirangthem Nabachandra Singh na lekhidabada dol asina awaba phongdokli. Akaswani Imphal gi paukta biri. BJP Lusingba Samrat Chaudhary ngasi Bihar gi anoba Mukhyamantri oina wasak laukre. Rajya da BJP Lusingba amana Mukhyamantri oiba mahakna hanba oire. Ngasi ayuk pung 13 da Patna gi Lok Bhavan da pangthokpa thorom amada Rajyapal Lieutenant General Retired Syed Atta Hasnan na mahakpu thabak paiba amasung aronba ngakpagi wasak laukhi. Haujik sanabagi pau Khetrimayum Premchand dagi. All India Football Federation AIFF की मीटिंग मखादा पंजाब की रसर साहिब स्टेडियम में जथरीबा AIFF Under 18 Elite Youth League लिशिंगनी कुनमंगा कुंतरुक की ngasi sana की मैचिंग दा मणिपुर की ताइडा टौबुलना FC Mangaluru बु पांजल निपान अनिदा माइथिबा पीखरे मणिपुर के टॉप टीम असुफी FA कॉर्वेट FC बु पांजल मरी अनिदा माइथिबा पीखरे कियाम यूथ पायोनियर क्लब KYP सिंधु तथरीबा Under 15 Boys Football Trophy लिशिंगनी कुंतरुकी ngasi sana की मैचिंग दा ट्रिपल E कियाम गई अमदी PFA वांगोई माइ पाखरे राज्य से की ओरिबा फिल्म असी येंगलगा हुपमा सुबा सर चुचान सिंह मेमोरियल फुटबॉल टूर्नामेंट लिशिंगनी कुनमंगा कुंतरुकी मैचिंग यैथोकले हाइना ऑल मणिपुर फुटबॉल एसोसिएशन की चेरोला मन हाइरी पाउमाई वेटरन स्पोर्ट्स एसोसिएशन सिनबा अनिरक सुबा पाउमाई वेटरन टूर्नामेंट ngasi सेनापति डिस्ट्रिक्ट हेडक्वार्टर्स की एस्टोर टफ ग्राउंड हौखरे टूर्नामेंट असिदा फुटबॉल अमसुंग वॉलीबॉल दा टीम तरा ना सरुक यारी इंडियन प्रीमियर लीग क्रिकेट ngasi रॉयल चैलेंजर्स बेंगलुरु अमदी लखनऊ सुपर जायंट्स बेंगलुरु की M चिन्नस्वामी स्टेडियम दा सानाबा हौखरे nganthoi Aroibada maroiba pau amuhana Griha Mantri Govindas Konthaujamna hairi Tonglaubida bom pokhaibada angang ani lekhidaba thodok duda senaba sing masak khangdoknaba honabada miyamna mateng pangbiyu. Tonglaubigi thodokpu yaningdaba phungdoktuna ngasi tampaki tongan-tonganba mafamsingda miyamna lambi thingduna khongjang changsinkre. Congress luchingba Okram Ibobina hairi Rajya sigi tongan-tonganba mafamsingda pamdaba thodok kya thokliba asida paliba sarkarna hakchina lawbugi tangai fadaba lei. Nongju tha laktringaida concrete pavement thaduna lambi sembagi thabak loisinaba Mukhyamantri Yumnam Khemchana Sabapati oiduna mifam pangthokre amasung BJP Lusingba Samrat Chaudhary ngasi Bihar gi anoba Mukhyamantri oina wasak laukre pauloi jare.